Amukka hana mayam punamukku Basanta YouTuber gi maikaidagi taram nokchari. Ngasidi mayamgi mafamda fiction story amakak khodol tamjage. Fiction story haibadi asingba nattaba papna sajinba mayamgi nungainaba semjaba wari amakakni. Video si lana lamjingbiganu haidana mayamgi mafamda haijari. Ngasigi video sidi supnatagi mayamgi nungainaba semjaba mayamgi damakta ijaba video makakni. 18 July 2030 Malemgi khwaidagi faruba space agency NASA latest technology spacecraft ama semki. Malem asida mission yamsilakpa population hengalakpa resource loisilakpa maramna tha laibakta miyoibasing shift tawduna yumbal keibal hongnabagidamakta akoibagi fibam yengsinnaba sem saki. Thabak adu mai paknabagidamakta astronaut taruk tha laibakta thaki. Astronaut taruk adugi thabak ado kharadi lei maram aduna makoi tha laibakta chahi ama mukti leidadaba yaroi. Makoi tha laibakta chahi ama leigadaba oirabasu mangjaunana tha taruk mukki hena makoi gi chanaba thaknaba leibada changadaba potlamsing hapki. Maramdi karigumba emergency situation ama laktuna makoi khara sangna leitharabasu yanaba haiduna Prithibida leihoriba space agency ga pau faunanabagidamakta makoi space ta radio frequency phone install tauki. Adubu radio phone gi signal ado pau faunaba yahange hairabadi tha aduna prithibi romda oliba mamai adu romda leigadabani natrabadi signal fangba ngamloi. Maram aduna tha mamai adu romdagi hendokna chattanaba instruction pirakhi. Haibadi karigumba pau faunabada karigumba makhal amatai gap leitanaba. Adubu mayamnasu hena khangbiramgani tha laibak ase ayamana kongkut oina lei. Maram aduna mi tanaba colony semba haiba se tha laibaktadi aruba amani. Adubu fainiyam research tawraba matung plan silaba matungda space ki lane tawbam semki. Space na lane tawgadoriba mafam adudadi anambana plane oi. Mafam aduda mi tabagi colony sembagidi chap chare. Astronaut taruk ado tha laimaida tekta kaidana yauki. Plan gi matungina mafam dasu niyom chumna landing tawki. Astronaut taruk adugi mathaudi mafam adugi mapping tawduna yum semfamgidamak blueprint yekkadabani. Adubu thada thabak tawba matamda makoina khara kiba fauribadi atai karisu natte akashta paiduna leiba meteoroid sing tasilakadra haiduna kiyebani. Maramdi tha laibaktadi prithibi gumna atmosphere layer na protect tawdabani na karigumba meteoroid tasilaklabadi pikpadagina piklaba meteoroid amana yamna sathina sokhangani. Astronaut sing aduna tawriba thabak sing adugi report ado prithibida tharakadabani. Adugidamak makhoi pumnamak electric journal amamam pai. Maduda makhoi nutigi video record tawraga numidang wairam tharaklami. Makhoi gi video aduta nattana tha laimai gi photo aduga angakpa interesting oiba thengnarabadi adugi su recording tharakpa yai. Madudagi ahubagi tha manga adudi loina fajana hauki. Plan gi matungina loina mai pakna pangtokki. Astronaut singi mathausu loisilakle. Makhoi gi blueprint su anamana loisilakle. Mafam ado aduki matik chawna yum sing tanaba semba sabagi blueprint yekpa loire. Maduda darkar oiba haibadi school, hospital, institute, bazaar miyoibana hingwada changliba khudingmak loinamaki mapping yekpa loire. Adubu 17 November hanagumna video journal lakadabani. Adubu lakidre. Prithibida leiriba scientist singna makhoi kaobigi oiramgani khandoe. Adubu mathangi numitasu report amata laktre. Makhoi ya pau faunanaba yamna kanna hotnaki. Adubu faunabadi ngamde. Radio phone sing adusu radio adugi static makhol nattana atai karisu taw fangde.
ꯃꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯍꯧꯔꯤꯕ ꯔꯦꯗꯤꯑꯣ ꯇꯥꯋꯔ ꯑꯃꯨꯛ ꯆꯦꯛ ꯇꯧꯕꯗꯗꯤ ꯑꯁꯣꯏꯕ ꯑꯃꯠꯇ ꯎꯗꯦ꯫ ꯇꯥꯋꯔ ꯑꯗꯨꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯊꯕꯛ ꯇꯧꯔꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯃꯈꯣꯏꯕꯨ ꯇꯥꯋꯔꯒꯤ ꯔꯦꯟꯖꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯥ꯫ ꯃꯌꯥꯝ ꯂꯣꯏꯅ ꯀꯤꯅꯔꯦ, ꯃꯔꯝ ꯑꯗꯨꯅ ꯑꯦꯃꯥꯔꯖꯦꯟꯁꯤ ꯇꯤꯝ ꯑꯣꯏꯅ ꯑꯦꯁꯇ꯭ꯔꯣꯅꯣꯠ 2 ꯑꯃꯨꯛ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯊꯥꯈꯤ꯫ ꯑꯦꯃꯥꯔꯖꯦꯟꯁꯤ ꯇꯤꯝꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯄ꯭ꯔꯤꯊꯤꯕꯤꯒ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁ ꯑꯣꯟ ꯇꯧꯔꯒ ꯃꯐꯝ ꯑꯗꯨꯒꯤ ꯆꯦꯛ ꯇꯧꯕ ꯍꯧꯈꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯣꯏꯅ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯈꯔ ꯐꯪꯈꯤ꯫ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯇꯦꯛ ꯑꯃꯃꯝ ꯅꯞꯄꯝꯃꯤ, ꯃꯗꯨꯗ ꯔꯦꯀꯣꯔꯗꯤꯡꯒꯤ ꯄꯨꯡꯁꯤꯡ ꯑꯃꯗꯤ ꯃꯇꯝ ꯏꯔꯝꯃꯤ꯫ 16 ꯅꯣꯚꯦꯝꯕꯔꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯐꯪꯈꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯈꯣꯏꯅ ꯀꯥꯞꯇꯨꯅ ꯌꯦꯡꯕꯗ ꯃꯤꯅꯤꯠ 10ꯃꯨꯛ ꯁꯥꯡꯏ꯫ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯇꯩ ꯚꯤꯗꯤꯑꯣꯒꯨꯝꯅ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯑꯗꯨꯅ ꯊꯥꯒꯤ ꯂꯩꯃꯥꯏ ꯆꯦꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯑꯃꯅ ꯃꯅꯤꯡꯗ ꯏꯟꯅꯗꯨꯅ ꯕ꯭ꯂꯨꯄ꯭ꯔꯤꯟꯠ ꯌꯦꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯤꯅꯤꯠ 2 ꯑꯗꯨꯋꯥꯏꯗ ꯃꯈꯣꯏꯅ ꯑꯉꯛꯄ ꯃꯈꯣꯜ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯕ ꯇꯥꯈꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯕꯗ ꯂꯩꯅꯨꯡꯗꯒꯤ ꯉꯪꯉꯛꯄꯒꯤ ꯃꯈꯣꯜ ꯃꯥꯜꯂꯤ, ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯤ ꯃꯈꯣꯜꯁꯨ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯁꯥꯟꯅꯕ ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯔꯦꯀꯣꯔꯗ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯨ ꯇꯞꯄꯒꯤꯔ ꯔꯦꯀꯣꯔꯗꯤꯡꯗꯗꯤ ꯇꯥꯕ ꯐꯪꯗꯦ꯫ ꯃꯗꯨꯗꯒꯤ ꯌꯥꯔꯦ, ꯃꯈꯣꯏ ꯉꯁꯤꯒꯤꯗꯤ ꯇꯥꯛꯁ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯟꯖꯤꯜꯂꯛꯄꯒꯤ ꯐꯥꯎꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯗꯨꯋꯥꯏꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯈꯔꯒ ꯊꯤꯕꯗ 18 ꯅꯣꯚꯦꯝꯕꯔꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯃꯨꯛ ꯐꯪꯈꯤ, ꯃꯗꯨꯗ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯑꯗꯨꯅ ꯈꯪꯍꯧꯗꯅ ꯂꯩꯔꯝꯕ ꯃꯈꯨꯟ ꯑꯆꯧꯕ ꯑꯃ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯔꯦꯀꯣꯔꯗ ꯇꯧꯗꯨꯅ ꯃꯈꯨꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ꯫ ꯉꯔꯥꯡ ꯐꯥꯎꯕ ꯂꯩꯍꯧꯗꯕ ꯃꯈꯨꯜꯅꯤ, ꯃꯦꯇ꯭ꯔꯣꯏꯗ ꯇꯥꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤꯗꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯈꯪꯂꯩ ꯂꯩꯔꯝꯃꯤ꯫ ꯃꯈꯨꯜ ꯑꯗꯨ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐꯅ ꯂꯦꯟ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯆꯠꯇꯕꯤꯗ ꯃꯤꯇꯔ 200 ꯔꯣꯝꯈꯛ ꯆꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯈꯨꯜ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯣꯏꯅ ꯍꯥꯏꯕꯗ ꯀꯤꯂꯣꯃꯤꯇꯔ 10 ꯁꯥꯡꯕ ꯑꯗꯨꯒ ꯀꯤꯂꯣꯃꯤꯇꯔ 1 ꯂꯨꯕ, ꯃꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯚꯤꯗꯤꯑꯣ ꯅꯝꯂꯤꯉꯩ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯃꯈꯣꯏꯅ ꯇꯥꯏ ꯍꯥꯏꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯕꯅ ꯚꯤꯗꯤꯑꯣ ꯑꯗꯨꯗꯁꯨ ꯇꯥꯈꯤ꯫ ꯀꯔꯤꯝꯇꯕꯨꯗꯤ ꯎꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯨ ꯂꯩꯅꯨꯡꯗꯒꯤ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯒ ꯈꯟꯕꯗꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯥ ꯃꯈꯜ ꯑꯃꯅ ꯁꯥꯎꯔꯒ ꯉꯪꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯊꯥ ꯂꯩꯕꯥꯛꯇꯗꯤ ꯑꯣꯛꯁꯤꯖꯦꯟꯁꯨ ꯂꯩꯇꯕꯅꯤꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯥ ꯂꯩꯒꯗꯧꯔꯤꯕ? ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯣꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯅ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯑꯗꯨꯁꯨ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯃꯅꯤꯡ ꯍꯜꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯈꯔ ꯃꯃꯥꯡ ꯆꯪꯁꯤꯜꯂꯤ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯂꯩꯅꯨꯡꯗ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯗꯨꯗ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯗꯨ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯀꯦꯃꯦꯔꯥꯗ ꯔꯦꯀꯣꯔꯗꯤꯡ ꯇꯧꯈꯤ꯫ ꯚꯤꯗꯤꯑꯣ ꯅꯝꯂꯤꯕ ꯑꯗꯨꯁꯨ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯈꯔ ꯃꯃꯥꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯗꯨꯗꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯈꯪꯍꯧꯗꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯌꯩꯕꯒꯨꯝ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯒ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯗꯨꯋꯥꯏꯗ ꯂꯣꯏꯈꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨ ꯎꯕꯗ ꯑꯩꯈꯣꯏꯁꯨ ꯄꯥꯈꯠꯄ ꯐꯥꯎꯈꯤ, ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯟꯅꯔꯒ ꯁ꯭ꯄꯦꯁ ꯃꯅꯨꯡ ꯑꯗꯨ ꯏꯟꯁꯄꯦꯛꯁꯟ ꯇꯧꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕ ꯍꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯦꯃꯦꯔꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯕ ꯎꯈꯤ꯫ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯇꯦꯛ ꯑꯃ ꯅꯞꯄꯝꯃꯤ, ꯀꯣꯗ 7700 ꯄ꯭ꯂꯤꯖ ꯍꯦꯜꯞ꯫ ꯚꯤꯗꯤꯑꯣ ꯑꯗꯨ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯒꯤ ꯃꯈꯥꯅꯤ ꯅꯠꯇꯦ ꯍꯥꯏꯕꯗꯤ ꯉꯝꯗꯦ, ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯍꯧꯔꯛꯄꯗ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯃ ꯁ꯭ꯄꯦꯁ ꯀ꯭ꯔꯥꯐꯀꯤ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯕ ꯎꯈꯤ, ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯋꯥ ꯉꯥꯡꯉꯝꯃꯤ꯫ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯤꯅ ꯉꯥꯡꯕ ꯃꯥꯜꯂꯤ꯫ ꯃꯥꯅ ꯍꯥꯏꯕꯗ ꯃꯍꯥꯛ ꯅꯨꯃꯤꯠ 19ꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯀꯟꯇꯦꯛ ꯇꯧꯅꯕ ꯍꯣꯠꯅꯈꯤ, ꯑꯗꯨꯕꯨ ꯁꯤꯒꯅꯦꯜ ꯐꯪꯕ ꯉꯝꯗꯕ ꯃꯔꯝ ꯑꯣꯏꯕꯅ ꯀꯟꯇꯦꯛ ꯇꯧꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯇꯩꯗꯨꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯔꯝꯃꯤ, ꯃꯈꯣꯏꯕꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ, ꯃꯁꯛ ꯈꯪꯗꯕ ꯁꯥꯒꯨꯝꯕ ꯃꯤꯒꯨꯝꯕ ꯑꯃꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯥ ꯃꯊꯟꯇ ꯉꯥꯏꯍꯧꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯁꯥꯅ ꯁꯥꯅ ꯃꯃꯤꯠꯇꯒꯤꯁꯨ ꯃꯄꯤ ꯇꯥꯔꯛꯏ꯫ ꯃꯍꯥꯛ ꯋꯥꯁꯨ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯉꯥꯡꯏ꯫ ꯃꯥ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯦ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯕꯗ ꯈꯪꯏ꯫ ꯋꯥ ꯑꯗꯨ ꯉꯥꯡꯂꯤꯉꯩ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯅ
ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯇꯥꯕ ꯐꯪꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯚꯤꯗꯤꯑꯣ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏ ꯐꯥꯎ ꯇꯨ ꯆꯨꯡꯕ ꯈꯪꯍꯧꯗꯦ꯫ ꯃꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯀꯦꯃꯦꯔꯥ ꯑꯗꯨ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈꯤ꯫ ꯑꯗꯨꯒ ꯀꯦꯃꯦꯔꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯣ ꯃꯥꯒꯤ ꯐꯛꯂꯥꯡ ꯔꯣꯝꯗ ꯀꯦꯃꯦꯔꯥ ꯑꯗꯣ ꯇꯥꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯤ ꯑꯗꯨꯃꯛ ꯍꯧꯅ ꯇꯥꯏ꯫ ꯃꯍꯥꯛꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ꯫ ꯁꯥ ꯑꯗꯨꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯧꯒꯠꯂꯛꯈꯤ꯫ ꯀꯦꯃꯦꯔꯥ ꯑꯗꯣ ꯃꯉꯣꯟꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯕꯅꯤꯅ ꯀꯅꯥꯅꯅꯣ ꯇꯧꯔꯤꯕ ꯑꯗꯣ ꯎꯕ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯇꯥꯔꯤꯕꯁꯦ ꯉꯪꯕꯒꯤ ꯃꯈꯣꯜ ꯑꯗꯨꯈꯛ ꯇꯥꯈꯤ꯫ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯗꯨꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯂꯦꯞꯈꯤ꯫ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯁꯔꯨ ꯁꯌꯥꯡ ꯇꯦꯛꯄꯒꯤ ꯃꯈꯣꯜ ꯍꯧꯅ ꯍꯧꯅ ꯇꯥꯈꯤ꯫ ꯀꯦꯃꯦꯔꯥ ꯑꯗꯨꯒꯤ ꯃꯃꯥꯏꯔꯣꯝꯗ ꯏ ꯃꯔꯤꯛ ꯃꯔꯤꯛ ꯆꯣꯡꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯆꯥꯎꯔꯕ ꯄꯣꯠꯁꯛ ꯑꯃꯅ ꯁꯥꯏꯕꯒꯤ ꯃꯈꯣꯜꯒꯨꯝꯅ ꯁꯔꯨ ꯄꯦꯟꯅ ꯁꯥꯏꯕꯒꯤ ꯃꯈꯣꯜ ꯑꯣꯏꯅ ꯇꯥꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤ꯫ ꯃꯈꯣꯜ ꯑꯗꯨ ꯃꯨꯟꯅ ꯇꯥꯔꯒꯗꯤ ꯈꯪꯕ ꯉꯝꯃꯤ ꯄꯣꯠꯁꯛ ꯑꯗꯨꯅ ꯑꯦꯁꯇ꯭ꯔꯣꯅꯣꯠ ꯑꯗꯨꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯃꯇꯦꯛ ꯃꯇꯦꯛ ꯊꯨꯗꯦꯛꯇꯨꯅ ꯁꯥꯏꯗꯨꯅ ꯆꯥꯕ ꯍꯧꯔꯦ ꯍꯥꯏꯕ꯫ ꯇꯟꯖꯥ ꯑꯗꯨꯗ ꯚꯤꯗꯤꯑꯣ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯕꯦꯇ꯭ꯔꯤ ꯂꯣꯏꯕꯅꯅꯤ ꯈꯪꯗꯦ ꯂꯣꯏꯈꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯅꯨꯃꯤꯠꯇꯣ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯔꯦꯗ ꯃꯨꯟ ꯅꯥꯏꯠꯅꯤ ꯃꯩꯇꯩꯂꯣꯟꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯨꯃꯤꯠꯁꯤꯗ ꯊꯥꯁꯦ ꯄꯨꯡꯉꯥꯡ ꯉꯥꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯕ ꯌꯥꯔꯦ ꯊꯥꯁꯦ ꯏꯒꯨꯝꯅ ꯉꯥꯡꯕ ꯅꯨꯃꯤꯠ ꯑꯃꯁꯨ ꯂꯩ꯫ ꯃꯈꯣꯏ ꯇꯔꯨꯛ ꯃꯅꯨꯡꯗꯨꯗꯒꯤ ꯃꯁꯥ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯐꯪꯉꯕꯁꯨ ꯃꯆꯦꯠ ꯃꯆꯦꯠ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯥꯗ ꯃꯤ ꯇꯥꯕ ꯍꯥꯏꯕꯁꯦ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯈꯨꯗꯤꯡꯃꯛ ꯀꯦꯟꯁꯦꯜ ꯇꯧꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯦꯃꯥꯔꯖꯦꯟꯁꯤ ꯇꯤꯝꯅ ꯍꯜꯂꯛꯂꯒ ꯃꯦꯗꯤꯌꯥꯒ ꯋꯥꯔꯤ ꯁꯥꯅꯕ ꯄꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯦꯁꯇ꯭ꯔꯣꯅꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯕꯗꯗꯤ ꯇꯦꯛꯅꯤꯀꯦꯜ ꯏꯁꯨ ꯑꯃꯗꯒꯤ ꯂꯣꯏꯅ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯈꯤ꯫ ꯃꯁꯤꯅꯤ ꯑꯩꯅ ꯑꯍꯧꯕꯗꯁꯨ ꯍꯥꯏꯈꯤꯕ ꯋꯥꯔꯤ ꯐꯤꯛꯁꯟ ꯁ꯭ꯇꯣꯔꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯕꯤꯒꯅꯨ, ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯁꯦꯝꯖꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯋꯥꯔꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅ ꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯑꯀꯤꯕ ꯋꯥꯔꯤ ꯇꯥꯅꯕꯒꯤꯗꯃꯛ ꯅꯧꯅ ꯌꯦꯡꯕꯤꯔꯤꯕ ꯃꯈꯩ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯕꯦꯜ ꯕꯇꯟ ꯅꯝꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯍꯥꯟꯅ ꯇꯧꯕꯤꯈ꯭ꯔꯕꯁꯤꯡꯅ ꯊꯥꯒꯠꯆꯔꯤ꯫